आकाशवाणी इम्फाल वाहेंगबम राजेश न पाव पाजरी Kabui Furuki Nati Kumai Gangai, Hayendigi Hauragani, Numin Mangani Subna Pangtuk of the Kumayasi, Rises Siki Tongan Tonga, Mama Pumsing the Su, Harauke and Bagaluna Pangtuk Navasem Sabalori, Mapuma Bataurang, Gangai, preserving Kabui, Heritage Nasindana, Stel Level Gangai, Kumai, Hayeng, Imphal West Dilagi, Kontogja Mamang Kabui Kulda Pangtokani, Kumay is Lapada, Rise Palaje Kumar Balayauna, Lucing Bakana, Yapa Pauzel, Pirakli. English ngani kuntaruk hayeng degi hauragani anoba chahi lisingani kuntaruk na lakpada raija sigi tongan tongan ba lusing basinga miyam da yaipa pauzel pirakli pauzel lamada raijapal Ajay Kumar Bala nahai English ngani kuntaruk na lakpada miyam na lamdamase shanti nungsi chanaba amana amubo ikai kumnaba utpagi phirem adu amuk hanna sesilhalasi anoba chahi asina lamdam asida khundam minariba jati kanglupsingi marakta machim manau oibagi mari adu hena sesinanduna amato oibagi lingjel sagatuna raija sibu marase par lamdam ama oinaba hona minarasi all Manipur nupi marumna sinduna thabum ama chukna chatharakiba marfu taruk suba nupi lan ningsing thorom irabol baban Imphal da loisan kre cherola madalup asina hai Englishing machamapan kuntra mapan gi December 12 da thokiba nupi lal aduda saruk yakiba imal ibel singna lingkhat pilamba all Manipur nupi marukna sahi khudingi leptana ningsing thorom pangthukuna lakli thabum ama chatharakpa tharungi saruk amoina sahi ani makai helaba Manipur gi watok asi neinaduna athuba matamda irang asi loisenduna tangdu leitaba purakna badabi kaya pukatuna raija sigi tongan tongan bazila singda khanane ba mifam sing pangthokki Indian Med Department Regional Center Imphal gi paw matungina hayeng amasung hangsit raija sigi Senapati Imphal West Imphal East Ukrul Bishnupur Thawbal Kaksing Churachandpur amasung Phedrol jila singi mafam kharada leisil kungna thagani Bishnupur, Thawbal, Kaksing, Chandel, Churachandpur, Phedrol, Ukrul, Imphal East, Imphal West, amasung Senapati gi mafam kayadana hayeng leisil kungna thagani. Raijagi Directorate of Environment and Climate Change sa thokpa numi kudingi aying asagi paw matungina ngasi Senapati jila da ingbagi chang Celsius degree mga dasmik amataret oiki. Imphal West jila da Celsius degree mga dasmik ahum taruk amasung Ukrul jila da khwaidagi ingbagi chang asi Celsius degree mga dasmik mga taret oiki. Iril Turelgi imay nemthakibana maram oiduna Porompat Water Treatment Plant na konma mapamsing da layba miyamda ising sang na napiba ngamnaroy hari. PICED gi cherola manhai Sanjen Thong da layba Officer Quarter, Jennings Hospital, New Chekon, Nongmaybung, Soibam Laikai, Ayangpali Road, Khurai Kongpal, TV Tower Area, Wangkai Kuno, Rahamania, Top Khongnang Makong, Thambal Khongi mapamsing da ising sang na piba ngamnaroy hari. Amaromda Turelgi imay nem kibana maram oiduna ising chingkhatpada khudong chadaba kaya marom mayok narapadagi treatment plant sing ningki na mathok toba ngamdre Kansipur Water Treatment Plant na konma mapamsing dasu isingi imay nem kibadagi miyam da chang nai na ising phanganba ngamlaroi haina bibag asina hari Bangladesh ki hanagi Pradhan Mantri amasung Bangladesh Nationalist Party BNP ki chairperson Begum Khaleda Zia gi aroi mathau mangam ngasi pangthokre Dhaka da leba Manik Mia Avenue da mioi lising kyan laktuna awa phongdoki Bangladesh ki ahan nupi Pradhan Mantri Khaleda Zia ngarang matang kuinan naram leba matung laikidabani mahaki namaz e janaza South Plaza da leba Jatiya Sangsad Bhavan da pangthoki janaza loiba matung da Khaleda Zia Dhaka da leba Sher-e Bangalore da leba mahaki mapuroiba amasung hanagi Rashtrapati Zia-ur Rahman ga thangnana leiron chanki Thauramadu da Chief Advisor Professor Muhammad Yunus Maraki oba Sarkar gi member sing BNP gi luchingba sing Armed Service Ses ahungi makok sing yauki Kendra gi mapan Thauram Mantri Dr. S. Jaisankar Nepal Sri Lanka Pakistan amasung South amadi South East Asia leibak singi mihut singna luchingbi asigi mapamda ikai kumnaba utki DRDO na Orissa gi samudra khombal lagi Parle missile ani amukta da mai pak na sanging tawkre Kendra gi ngaksel mantraloin hai missile sing asina thamliba pandam sing adu yowba ngamki missile asi tongan ba target mapam sing de yowba ngamba warfare kaya puba missile ni missile asi Hyderabad laiba Research Center Imrat na DRDO laboratory singa punna semgat pani
CBSE na lauba class 10 amasung 12 parikha gi nauna semdolaba tarik thokre CBSE gi paw matungina class 10 gi oina mathang chai gi March 3 da pangthokadaba subject March 13 da oina pangthoklagani aduga class 12 ki March 3 da pangthokadaba parikha na April 10 da oina pangthoklagani board na hai parikha gi matam nauna semdoliba asi administrative oiba maram kharadagini paw loijare